Hello, Assalamu alaikum, ma'am. Uh, ma'am, ngꯁꯤꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯂꯥꯏꯚꯇ ꯅꯠꯇꯕꯤꯗ ꯁꯤꯗ ꯑꯣꯏꯅ ꯍꯥꯏꯖꯔꯛꯀꯦꯀꯣ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯍꯥꯏꯕ ꯌꯥꯗꯕ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯟꯕ ꯅ꯭ꯌꯨꯁ ꯑꯃ ꯑꯔꯥꯟꯕ ꯄꯥꯎ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯗꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯤ ꯀꯥꯏꯕꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣꯒꯤꯗꯤ ꯊꯤꯒꯠꯅꯕ ꯂꯩꯇꯦ ꯑꯉꯥꯡ ꯌꯣꯜꯂꯤꯕ ꯆꯥꯏꯜ ꯇ꯭ꯔꯥꯐꯤꯀꯤꯡꯅ ꯆꯦꯟꯅꯔꯤꯕꯁꯤ ꯅꯍꯥꯜꯗꯒꯤ ꯑꯁꯤ ꯀꯩꯗꯧꯔꯤꯁꯤꯗꯤ ꯊꯤꯒꯠꯅꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯤꯚꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯃꯃꯤ ꯇꯤꯚꯤꯗ ꯃꯃꯤ ꯇꯤꯚꯤ ꯍꯥꯏꯁꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯁꯤ ꯃꯌꯥꯝꯒꯤꯅꯤ ꯃꯌꯥꯝꯒꯤ ꯄꯥꯎ ꯏ ꯍꯥꯞꯄꯅꯤ ꯁꯤꯗ ꯃꯌꯥꯝꯒꯤ ꯄꯥꯎ ꯏ ꯍꯥꯞꯄꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯃꯃꯤ ꯇꯤꯚꯤꯁꯤ ꯃꯌꯥꯝꯒꯤꯅꯤ ꯄ꯭ꯔꯖꯥꯒꯤꯅꯤ ꯑꯗꯨꯗ ꯅ꯭ꯌꯨꯁꯇ ꯍꯥꯞꯄꯗꯨꯕꯨ ꯑꯆꯨꯝꯕꯗꯨ ꯃꯄꯥꯗꯨꯅ ꯑꯉꯥꯡꯗꯨ ꯊꯤꯕꯤꯌꯨ ꯆꯦꯟꯅꯔꯤ ꯃꯤꯁꯤꯡ ꯐꯥꯕꯤꯌꯣꯅ ꯃꯗꯨꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃꯈꯛ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯃ ꯄꯤꯍꯟꯕꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯊ꯭ꯔꯦꯠ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯀꯝꯄꯦꯟꯁꯟ ꯇꯥꯟꯒꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯑꯝꯄꯥꯛꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯈꯨꯕ ꯑꯦꯂꯥꯏꯁ ꯔꯍꯃꯥꯟꯅꯒ ꯇꯧꯔꯤꯁꯤ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔ ꯂꯩꯔꯤꯕ ꯄꯥꯡꯒꯟꯁꯤ ꯄꯥꯡꯒꯜ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯃꯨꯁꯂꯤꯝ ꯑꯣꯏꯗ꯭ꯔꯕ꯭ꯔꯥꯕ ꯑꯁꯨꯝꯕ ꯑꯉꯥꯡ ꯅꯨꯕꯤ ꯌꯣꯟꯕꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯔꯤꯕꯁꯤ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤ ꯃꯅꯤꯄꯨꯔꯁꯤ ꯃꯥꯅ ꯄꯥꯜꯂꯕ꯭ꯔꯥꯕ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔꯁꯤ ꯃꯥꯅ ꯄꯥꯜꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯤ ꯐꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯂꯣꯏꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯦꯟ ꯑꯣꯏꯕꯁꯤꯅ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯀꯨꯕ ꯑꯦꯂꯥꯏꯁ ꯔꯍꯃꯥꯟꯁꯤ ꯀꯩ ꯅꯤꯡꯊꯧꯔꯕ ꯃꯥꯁꯤ ꯀꯔꯤꯅꯣꯕ ꯃꯥꯅ ꯑꯣꯏꯔꯤꯁꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯀꯨꯕ ꯑꯦꯂꯥꯏꯁ ꯔꯍꯃꯥꯟꯅꯦ ꯂꯨꯀꯨꯃꯥꯔꯅꯦ ꯍꯥꯐꯤꯖꯥꯂꯤꯅꯦ ꯃꯈꯣꯏ ꯑꯍꯨꯝꯁꯤꯅꯤ ꯃꯦꯟ ꯑꯩꯈꯣꯏꯁꯤ ꯃꯦꯟ ꯑꯣꯏꯔꯤꯁꯤꯀꯣ ꯁꯤꯒꯤꯁꯤꯗ ꯑꯗꯨꯝ ꯂꯥꯜꯂꯝꯕ ꯂꯥꯜꯂꯝꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯗꯤ ꯑꯀꯨꯕ ꯔꯍꯃꯥꯟ ꯃꯥꯅ ꯑꯖꯥꯝꯕ ꯃꯥꯒꯤ ꯂꯤꯠꯅꯤ ꯃꯥꯅ ꯂꯤꯠ ꯇꯧꯔ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯡꯗꯣꯛꯆꯕ ꯑꯃꯒꯅ ꯃꯅꯣꯋꯔ ꯑꯂꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃ ꯊꯣꯛꯂꯛꯈ꯭ꯔꯦ ꯃꯗꯨꯒ ꯀꯨꯞꯅ ꯌꯦꯡꯁꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯦꯁꯁꯤ ꯑꯍꯥꯟꯕ ꯄꯥꯏꯔꯝꯕꯅꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯉꯩꯒꯤ ꯇꯥꯝꯗ ꯃꯍꯥꯛꯅ ꯃꯅꯣꯋꯔ ꯑꯂꯤ ꯀꯩꯔꯪ ꯑꯋꯥꯡ ꯂꯩꯀꯥꯏꯅ ꯄꯥꯏꯔꯤꯉꯩꯒꯤ ꯇꯥꯝꯗ ꯀꯔꯤꯒꯨꯝꯕ ꯀꯦꯁꯁꯤꯒꯤꯗ ꯃꯤ ꯑꯅꯤꯁꯤ ꯐꯥꯔꯒ ꯄꯨꯂꯤꯁꯇ ꯅꯝꯁꯜꯂꯝꯃꯦ ꯁꯤꯟꯅꯔꯝꯃꯦ ꯑꯗꯨꯒ ꯀꯦꯁꯁꯤꯒꯤ ꯁꯨꯝ ꯔꯟꯅꯤꯡ ꯆꯠꯊꯔꯤꯉꯩ ꯊꯤꯅ ꯆꯠꯊꯔꯤꯉꯩ ꯃꯔꯛꯁꯤꯗ ꯃꯍꯥꯛꯀꯤ ꯇꯥꯝ ꯂꯣꯏꯗꯅ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯐꯣꯔꯃꯔ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯔꯟꯅꯤꯡ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯀꯨꯕ ꯑꯦꯂꯥꯏꯁ ꯔꯍꯃꯥꯟ ꯃꯍꯥꯛꯅ ꯄꯥꯏꯍꯧꯔꯦ ꯃꯍꯥꯛꯅ ꯃꯅꯣꯍꯔꯅ ꯄꯥꯏꯔꯤꯉꯩꯗ ꯀꯟꯅ ꯊꯤꯅꯔꯒ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯔꯦ ꯑꯗꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯄ꯭ꯔꯁꯤꯗꯦꯟꯗ ꯔꯤꯇꯤꯌꯥꯔ ꯆꯠꯈ꯭ꯔꯦ ꯃꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯍꯌꯥꯇꯨꯔ ꯔꯍꯃꯥꯟ ꯑꯀꯨꯕ ꯑꯦꯂꯥꯏꯁꯁꯦ ꯍꯌꯥꯇꯨꯔ ꯔꯍꯃꯥꯟꯁꯦ ꯃꯍꯥꯛꯅ ꯄꯥꯏꯍꯧꯕꯅꯤ ꯃꯍꯥꯛꯅ ꯄꯥꯏꯕꯗꯅꯤ ꯆꯥꯔꯤꯁꯤ ꯃꯅꯣꯋꯔ ꯑꯂꯤꯒꯤ ꯁꯣꯏꯕ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯥ ꯀꯟꯅ ꯊꯤꯔꯝꯃꯤ ꯃꯄꯥ ꯐꯤꯔꯣꯁꯤꯒ ꯄꯨꯜꯂꯒ ꯐꯥꯎ ꯊꯤꯔꯝꯃꯤ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯥ ꯆꯦꯟꯅꯕꯒꯤ ꯃꯔꯝ ꯃꯍꯥꯛꯅ ꯀꯦꯁꯇꯣ ꯑꯍꯥꯟꯕ ꯄꯥꯏꯔꯨꯕꯅꯤꯅ ꯃꯍꯥꯛ ꯆꯦꯟꯅꯕꯅꯤ ꯃꯥꯒꯤ ꯃꯔꯥꯟ ꯊꯣꯏꯗꯣꯛꯅ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤꯗ ꯑꯆꯨꯝꯕ ꯑꯐꯕ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯅ꯭ꯌꯨꯁ ꯑꯣꯏꯔꯣ ꯑꯗꯨꯗ ꯅ꯭ꯌꯨꯁꯀꯨꯝꯕꯗ ꯀꯩꯒꯨꯝꯕꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯍꯧꯅꯗꯦ ꯅꯍꯥꯔꯣꯟ ꯁꯥꯔ ꯒꯨꯟꯗꯥ ꯇꯧꯕ ꯍꯧꯅꯗꯦ ꯑꯈꯨꯕ ꯔꯍꯃꯥꯟ ꯅꯍꯥꯛꯀꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯇꯥꯖꯔꯦ ꯑꯗꯨꯅ ꯅꯍꯥꯛꯅ ꯐꯥꯎꯕꯗꯣ ꯌꯥꯔꯣꯏ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯑꯝꯇ ꯌꯥꯔꯣই ꯃꯔꯝꯗꯤ ꯅꯍꯥꯛ ꯑꯆꯨꯝꯕꯒꯤ ꯑꯐꯕꯒꯤ ꯇꯧꯗꯦ ꯁꯃꯥꯖ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯑꯉꯥꯡ ꯅꯨꯄꯤ ꯀꯌꯥꯒꯤ ꯃꯔꯜ ꯂꯧꯊꯣꯛ ꯂꯧꯁꯤꯟꯗ ꯌꯥꯝꯅ ꯅꯪꯁꯤ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯈꯣꯡꯂꯣꯏ ꯈꯔ ꯅꯪꯅ ꯍꯨꯏꯅꯥꯎ ꯈꯔ ꯍꯥꯐꯤꯖꯥꯂꯤꯒꯨꯝꯕ ꯑꯗꯒꯤ ꯂꯨꯀꯨꯃꯥꯟꯒꯨꯝꯕ ꯅꯪꯅ ꯊꯥꯗꯣꯛꯑꯒ ꯉꯂꯞ ꯂꯩꯇꯦ ꯄꯤꯄꯥ ꯄꯤꯄꯥ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯪꯅ ꯊꯥꯗꯣꯛꯍꯜꯂꯤꯃꯦꯟ ꯇꯧꯔꯤꯗꯣ ꯃꯗꯨ ꯑꯣꯏꯔꯣꯏ ꯀꯥꯟꯅꯔꯣꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯣꯠ ꯆꯩ ꯀꯩ ꯊꯥꯗꯣꯛꯄꯁꯤ ꯃꯁꯤ ꯈꯨꯗꯛꯇ ꯐꯥꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯗꯨꯝ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯁꯨ ꯂꯩ ꯅꯪ ꯑꯗꯨꯒꯤ ꯄ꯭ꯔꯨꯐꯇꯨꯁꯨ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯄꯨꯊꯣꯔꯛꯀꯦ ꯁꯤꯅꯤ ꯃꯌꯥꯝ ꯁꯤꯒꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯗꯤ ꯀ꯭ꯂꯤꯌꯥꯔ ꯄ꯭ꯔꯖꯥꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯉꯥꯡ ꯌꯣꯜꯂꯤꯕ ꯑꯉꯥꯡꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯨꯐ ꯏꯕꯤꯗꯦꯟꯁ ꯂꯩꯔꯕꯅꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯤꯚꯤ ꯏꯆꯤꯜ ꯏꯅꯥꯎꯗꯁꯨ ꯑꯩ ꯍꯥꯏꯐꯦꯠ ꯂꯩꯔꯝꯒꯅꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯣꯏꯁꯨ ꯄꯥꯎ ꯍꯥꯞꯄꯛꯏꯕꯅꯤꯅ ꯔꯦꯀꯣꯔꯠꯇꯨ ꯂꯧꯔꯒ ꯍꯥꯞꯄꯛꯏꯕꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯑꯉꯥꯡꯁꯤ ꯐꯪꯕꯗ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯍꯟꯗꯛ ꯌꯨꯅꯥꯏꯇꯦꯠ ꯃꯩꯇꯩ ꯄꯥꯡꯒꯟ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯣ ꯑꯗꯨ ꯐꯣꯝ ꯇꯧꯏ ꯑꯩꯈꯣই ꯊꯕꯛ ꯍꯧꯖꯗ꯭ꯔꯤ ꯑꯗꯣ ꯃꯁꯤ ꯊꯕꯛ ꯍꯧꯖꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯅꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯕꯅꯤ ꯃꯗꯨꯒꯤ ꯁꯦꯝ ꯁꯥꯕ ꯑꯗꯨ ꯇꯧꯒꯗꯕ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏꯅ ꯊꯕꯛ ꯆꯦꯟꯅꯔꯤꯀꯣ ꯃꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯦꯠꯀꯤ ꯃꯑꯣꯡꯗ ꯇꯧꯕ ꯃꯗꯨ ꯇꯧꯕꯤꯔꯛꯀꯅꯣ ꯃꯗꯨ ꯇꯧꯕꯤꯒꯅꯨ
ꯁꯦꯡꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯌꯨꯅꯥꯏꯇꯦꯠ ꯃꯩꯇꯩ ꯄꯥꯉꯜ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤꯅꯤ ꯂꯩꯕꯥꯛꯀꯤꯅꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯁꯤꯡꯁꯤꯅ ꯆꯪꯁꯤꯜꯂꯛꯑꯒ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕꯗ ꯌꯨꯠ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯟꯁꯥꯜ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯖꯔꯤ ꯑꯗꯨꯅ ꯌꯨꯅꯥꯏꯇꯦꯠ ꯃꯩꯇꯩ ꯄꯥꯉꯜ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯃꯤꯠꯌꯦꯡ ꯂꯥꯟꯅꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯥꯡꯒꯤ ꯀꯦꯁꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯠ ꯃꯩꯇꯩ ꯄꯥꯉꯜ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯅ ꯑꯆꯥꯝꯕ ꯃꯇꯦꯡ ꯇꯧꯕꯤ ꯑꯃꯁꯨꯡ ꯃꯣꯏꯅ ꯄꯥꯡꯕꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯗꯨꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯨꯅꯥꯏꯇꯦꯠ ꯌꯨꯠ ꯃꯩꯇꯩ ꯄꯥꯉꯜꯗ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯅꯁꯥꯒꯤ ꯑꯙꯥꯔ ꯀꯥꯔꯗꯀ ꯋꯥꯆꯞ ꯅꯝꯕꯔꯗꯨꯒ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯒ ꯑꯩꯈꯣꯏ ꯖꯣꯏꯟ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯃꯅꯤꯄꯨꯔꯗ ꯑꯆꯨꯝꯕꯒꯤ ꯑꯍꯧꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯝꯇꯪ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯣꯠꯅꯃꯤꯟꯅꯔꯁꯦꯕ ꯏꯟꯁꯥꯜ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯃꯣꯏ ꯃꯥꯟꯅꯔꯗꯤ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯄꯥꯉꯜ ꯍꯥꯏꯕ ꯂꯩꯇꯦ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯟꯅꯔꯗꯤ ꯂꯝꯗꯝ ꯁꯣꯏꯗꯅ ꯆꯥꯎꯈꯠꯀꯅꯤ ꯂꯝꯗꯝ ꯑꯃ ꯆꯥꯎꯈꯠꯄꯗ ꯃꯩꯇꯩꯈꯛ ꯆꯥꯎꯈꯠꯂꯒ ꯆꯥꯎꯈꯠꯄ ꯀꯧꯕ ꯌꯥꯔꯣꯏ ꯄꯥꯉꯜꯈꯛ ꯆꯥꯎꯈꯠꯄ ꯀꯧꯕ ꯌꯥꯔꯣꯏ ꯈ꯭ꯔꯤꯁꯇꯦꯟꯈꯛ ꯆꯥꯎꯈꯠꯂꯒ ꯆꯥꯎꯈꯠꯄ ꯀꯧꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯋꯤ ꯑꯥꯔ ꯑꯣꯜ ꯑꯩꯈꯣই ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯄꯥꯉꯜꯁꯨ ꯆꯥꯎꯈꯠꯂꯕ ꯃꯩꯇꯩꯁꯨ ꯆꯥꯎꯈꯠꯂꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯆꯥꯎꯈꯠꯂꯕ ꯖꯁ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯩꯕꯥꯛꯇꯨ ꯆꯥꯎꯈꯠꯄ ꯀꯧꯏ ꯑꯗꯨꯅ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯑꯃ ꯄꯨꯕꯗ ꯀꯝꯃꯨꯅꯤꯇꯤꯁ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯈꯨꯡꯒꯪꯅꯤ ꯂꯩꯀꯥꯏꯅꯤ ꯏꯔꯝꯗꯝꯅꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃ ꯍꯨꯟꯗꯣꯛꯑꯝꯕ ꯌꯥꯔꯣꯏ ꯃꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯑꯄꯨꯟꯕꯅ ꯄꯥꯡꯒꯟꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤ ꯉꯥꯛꯃꯤꯟꯅꯕ ꯏꯔꯝꯗꯝ ꯀꯟꯃꯤꯟꯅꯕ ꯏꯔꯝꯗꯝꯒꯤꯗꯃꯛ ꯑꯩꯈꯣই ꯑꯐꯕ ꯇꯧꯃꯤꯟꯅꯕ ꯅꯤꯁꯥ ꯄꯣꯠꯁꯥ ꯆꯥꯔꯒ ꯗ꯭ꯔꯛ ꯏꯖꯦꯁ ꯑꯣꯏꯔꯒ ꯅꯤꯁꯥ ꯂꯂꯣꯜꯂꯤꯕ ꯂꯩꯇ ꯂꯥꯏꯔꯕꯕꯨ ꯇꯨꯍꯠꯄꯤꯔꯤꯕ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯑꯝꯇꯪ ꯊꯤꯗꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯁꯤ ꯊꯤꯡꯍꯧꯔꯁꯦꯕ ꯑꯩꯈꯣꯏ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯏꯄꯥ ꯁꯣꯜꯂꯕꯁꯤꯡꯗꯨꯅ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯤ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯔꯒ ꯑꯆꯨꯝꯕ ꯁꯃꯥꯖ ꯑꯔꯪꯕ ꯏꯔꯝꯗꯝ ꯑꯅꯥꯟꯕ ꯑꯔꯨꯕ ꯏꯔꯝꯗꯝꯗꯣ ꯑꯝꯇꯪ ꯑꯣꯏꯍꯜꯂꯁꯤꯅ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩ ꯈꯔ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯃꯦꯁꯦꯟꯖꯔꯗ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯃꯦꯁꯦꯖꯁꯦ ꯁꯣꯔꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯃꯌꯥꯝ ꯅꯝꯕꯔ ꯅꯤꯔꯦꯗꯣ ꯑꯩ ꯅꯝꯕꯔꯗꯣ ꯁꯤ ꯀꯦꯞꯁꯟꯗ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯒꯦ ꯀꯦꯞꯁꯟꯗꯁꯨ ꯍꯥꯞꯄꯒꯦ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯏꯟꯁꯥꯜꯂꯥ ꯃꯌꯥꯝꯁꯤꯅ ꯑꯦꯅꯤ ꯑꯩꯕꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯕ ꯑꯩ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯉꯁꯤ ꯐꯪꯗ꯭ꯔꯁꯨ ꯑꯩ ꯍꯌꯦꯡ ꯇꯧꯔꯛꯀꯅꯤ ꯃꯦꯁꯦꯟꯖꯔꯒꯤꯗꯣ ꯅꯝꯕꯔꯗꯣ ꯃꯤ 3,000-4,000 ꯍꯦꯟꯅ ꯊꯥꯖꯤꯜꯂꯛꯑꯦ ꯅꯝꯕꯔ ꯄꯤꯌꯨꯅ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣꯕ ꯑꯗꯨꯕꯣ ꯑꯗꯨꯅ ꯑꯩ ꯁꯦꯡꯅ ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯁꯤꯗ ꯑꯩ ꯍꯥꯞꯆꯔꯛꯑꯒꯦ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯇꯦꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯃꯤꯗꯨ ꯌꯥꯝꯃꯟꯈ꯭ꯔꯦꯕ ꯑꯩꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯁꯤꯗ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯑꯩꯒꯤ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯖ ꯑꯝꯇ ꯑꯣꯏꯁꯨ ꯑꯩꯉꯣꯟꯗ ꯄꯥꯔꯁꯣꯅꯦꯜꯗ ꯇꯧꯔꯛꯑꯦꯕ ꯑꯗꯨꯅ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯅꯝꯕꯔ ꯍꯥꯏꯖꯔꯛꯑꯒꯦ 888-232-7809 ꯃꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯑꯃꯨꯛꯀꯁꯨ ꯑꯩ ꯍꯜꯂ ꯍꯥꯏꯔꯝꯃꯒꯦ ꯃꯌꯥꯝꯗ 888-232-7809 ꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯏꯃꯥꯔꯖꯦꯟꯁꯤ ꯀꯩꯒꯨꯝꯕ ꯑꯩꯒ ꯈꯟꯅꯅꯤꯡꯕ ꯇꯥꯟꯅꯅꯤꯡꯕ ꯂꯩꯕꯥꯛꯀꯤ ꯀꯔꯤꯒꯤ ꯑꯗꯨ ꯂꯩꯔꯒꯗꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯌꯥꯕꯣꯏꯗꯤ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯜꯐ ꯀꯟꯇ꯭ꯔꯤꯗ ꯆꯠꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯨꯋꯦꯠꯀꯨꯝꯕ ꯁꯥꯎꯗꯤꯒꯨꯝꯕ ꯗꯨꯕꯥꯏꯗ ꯆꯠꯅꯤꯡꯉꯗꯤ ꯑꯊꯨꯕꯒꯤ ꯍꯧꯖꯤꯛ ꯑꯗꯨꯁꯨ ꯆꯠꯄꯤꯕ ꯌꯥꯒꯅꯤꯀꯣ ꯑꯩ ꯍꯦꯜꯞ ꯇꯧꯖꯒꯦꯀꯣ ꯑꯗꯨꯒꯤꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯂꯥꯛꯏ ꯑꯗꯣ ꯑꯩ ꯃꯇꯝ ꯁꯥꯡꯅꯗꯤ ꯂꯦꯞꯄꯨꯔꯝꯃꯦ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯠꯂꯨꯔꯒ ꯃꯅꯤꯄꯨꯔꯁꯤ ꯋꯥꯕꯅꯤꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯄꯥꯉꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯆꯥꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯗꯨ ꯂꯩꯕ ꯅꯨꯡꯉꯥꯏꯅꯤ ꯃꯔꯝꯗꯤ ꯃꯁꯖꯤꯠꯇ ꯑꯣꯏꯕꯅꯤꯅ ꯃꯁꯖꯤꯠꯀꯨꯝꯕꯒꯤ ꯌꯥꯎꯕꯅꯤ ꯃꯗꯨ ꯍꯥꯐꯤꯁꯀꯨꯝꯕ ꯂꯣꯏꯕꯁꯤꯡ ꯂꯩꯔꯒꯗꯤ ꯑꯩ ꯏꯟꯁꯥꯜꯂꯥ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯝ ꯌꯥꯝꯅ ꯍꯣꯡꯕ ꯃꯃꯜꯗ ꯆꯠꯅꯕ ꯑꯩ ꯑꯗꯨꯝ ꯁꯤꯟꯖꯒꯦ ꯃꯌꯥꯝꯅ ꯃꯗꯨꯒꯤꯗꯨꯁꯨ ꯋꯥꯈꯜ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯗ ꯂꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯎꯜꯃꯥꯏ ꯀꯤꯔꯥꯝ ꯑꯍꯜ ꯂꯃꯟ ꯈ꯭ꯋꯥꯏꯈꯤꯕꯤ ꯄꯨꯝꯅꯃꯛꯇ ꯁꯂꯥꯝꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤ ꯑꯍꯣꯡꯕ ꯑꯆꯨꯝꯕꯒꯤ ꯑꯍꯧꯕꯗꯣ ꯑꯃꯨꯛꯇꯪ ꯄꯨꯊꯣꯛꯃꯤꯟꯅꯔꯁꯤ ꯏꯔꯝꯗꯝꯁꯤ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩ ꯋꯥ ꯉꯥꯡꯕ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ